Manipur Top 20 News tungan-tungan ba reliable source sindiri lakot jaraga mata-matang oiba maru oiba ipau sing tatukun khanjai ahan behel ainda lamdam chi da saba pot khaktana mahiro sing uniform oigedabani mahiroi loop taru namthak tawduna lupa crore ahum hena khongotlaga lotkhre wa yaifava bank sing privatize tawlabadi india pumba khongjang changsilagani UPF KNO na Manipur gi hill area sing da claim tawa wapam challenge tawratuna kokomina PM da zero isinkre Akhilesh Yadavpu opposition block lusing hanbana chungani Nitish Kumar na governor Arif Khan ga unakre Tejif Yadavpu opposition gi ilusingbo oina khankre African swine fever sandorakli oksing district lana putokusin tawa tingkre Assam Delhi gi car bomb blast matungda Kashmiri mahiro singda aranwa mieng yengbiganu Rakhine state ta Arakan army gi ambush ta military hundagi lami kunsra hatkre Israel gi kaisum sangda kumja 2023 gi October dagi Palestinian Maudraga ni pansikre PHRI pau sanduk na pijari ahan bada lamdam si da saba pothok kaktana mahiro singi uniform oigedabani mahiroi lok taru lamdam si gi iyong gi pothok amadi atei polam sing kaktana mahiro singi uniform oina sinagadabani anoba session asidagi school amadi college singda lamdam si da sajaba pothok kaktana uniform oina sinabiu haina mahiroi lok taru madudi MSU MSF Desam KSA Suk amadi MS ki maikei dagi fongdorakli Wafum asing asi Infal West ki Kaisampata Laiba Disam gi head office ta pangthukiba pawgi mifum amada mahiroi lok taruk asigi wangangloi Disam gi na president Mayengbam Somorjit Maiti na phongdokibani makna makhatan hakibada lamdam sida maru oina school amasung college ki mahiroi singna sinariba uniform sing sahi kya gi mamang gi hongna ikoi gi Eramdam sida pothok saba lamdam sigi yong ga saba pothok sing khakta oina sinabiu haina mahiroi lok kyana haijaduna lakli adubu wafum si thabuk oina chamada chamagi changda pangthokpadi ngamdana lairi maram aduna lakliba kumja 2026 ki session asidagi hauraga school amasung college sing uniform asi lamdam sida sajaba pothok sing oina sinarasi loinana khongjang asi mapung phana thabakta onthokpa ngamnaba mari lainaba authority amadi tungan ba lanai amadi laikai gi school college singi head singa tanarga hiram sigi matangda khananabagi khongjang anuba session asi haudrine gi manungda changsilagani haina su makha tana phongdorpi amarondana bank sing privatize tawrabadi india pumba khongjang changsilagani laipa asida laiba bank sing BJP na lusingba NDA laingat asina makha tana privatization tawrabadi pung kunga marigi manungda India pumada khongjang changsilagani haina All India Bank Employee Association AIBEA gi General Secretary CH Venkata Talaman na phongdokre ngasi Imphal gi All Assembly Rota Laiba Manipur State Cooperative Bank Limited ki head office ki building da pangthokiba All Manipur Bank Employee Association gi taragama thoisuba conference amadi All Manipur Cooperative Bank Employee Federation gi nipan suba state conference pangthoklaba matungda chathakiba pawli mifum aduda AIBEA gi General Secretary CH Venkata Talaman na makhatan hakibada laipak sida paliba laingak sina hokiba chahi tara rom sida bank ya privatize tawri cooperative bank singna laukiba loan sing matam chana singaktaba amadi free tier structure thamduna bank singda thadarakpa sentang singi interest ta hena karamba bank singda awaba kya mayak naduna lairi masina Manipur gumba pikpa state singda hena awaba piri paliba laingak sina lepa amagi chakha thorang singda chauna saruk yariba bank sing amadi industries singda awaba kya piduna Lakli, bank sing da hojik hangdun laiba maru oiba phamsing matam chana mesingadabani amadi two tier structure gi sentang hadagadabani haiban singba demand kya su tarokli basiga loinana bank sing gi employee sing na thengnariba kudongsa dab sing mari lainaba authority na miyeng changbigadabani hairi amaromdana namthak tawduna lupa crore ahum hena khonggatlaga lotkhre wai yaifaba One Vision Manipur koba NGO amana foreign funding gi makhada yum sabigani haina namthak tawga Manipur gi beneficiary Chaniga humfu henbadagi lupa crore ahum hena khonggatlaga lotkhre register tawraba NGO asi secretariat manungi DRDO da nodal officer oiba khumukcham ibochau koba amana chalaibani hairi hiram sigi matangda Manipur sembat sagat paluk MAS SAL gi palace compound laiba office ta pangthokpa pawgi mifum amada lup asigi president Yumlembam yaifabuna phongdokhe maang makhata na hagibada Manipur da hojik oiriba film sigi khudong chaba lawraga yum leitaba sing amadi atei khudong chadaba mayok nariba singda yum sabigani haiduna One Vision Manipur na lamdam sigi tungan ba mafam singdagi mioi amadagi yamdrabada lupa lakh amaga makhai dagi lupa lakh taruk phawba lakhotkhibani hairiba beneficiary sing asidagi lakhotpa senpham singdagi apikpa senpham khara One Vision Manipur gi makhada leiba engineer contractor singda piraga yum saba honbani contractor masana putholaga saba losinkiba yum su yaure adubu NGO sigi office thong loan khibadagi thabak numok lepkhibani Manipur da NGO sing register tawriba loisang nasu NGO sing na kari tawri yengsinbibuga loina na mari lenaba sing na action lakhotpinaba wafum su phongdoki NGO sina lakotkiba senpham sing asigi matangda numit 10 gi manungda miyamda singdorakadabani natrabadi NGO si tinjilagani hairi makha tarakpada UPF
KNO na Manipur gi hill area singda claim tawbo wafam challenge tawduna Kokomina PM da zero ama bisinkre coordinating committee on Manipur integrity Kokomi gi convener Horizon athobuna project piba memorandum ama Prime Minister Narendra Modi da pisinduna under United People Front UPF amadi Uki National Organization KNO na Manipur gi hill area singda makhoi ancestral land lamni haina mafam singa mari lenena jurisdiction gi matanga phongdokiba wafam sing challenge tawkhre memorandum asi UPF amadi KNO ga Home Minister gi official singa tha sigi taruk amadi tareta New Delhi da unakiba aduda Uki group sing asina Manipur gi hill area sing asi kaidong da Manipur gi ningthau authority gi makha da leram de haina phongdokiba wafam sing adubu challenge tawduna Kokomina isinkhibani Kokomina cherol aduda Uki group singi wapum asi miyamna lana lamjing na bakona bani amasung lamdam asigi puari gi oiba record sing colonial era gi document sing amadi judicial ruling sing na chingi lam sing asi mamangai dagi hongna matam sanga Manipur gi thogi authority gi makha da lerami haiki Kokomina makha taraduna kumja 1907 gi Manipur State Darbar rules ta lamdam asigi Delhi amasung chingi mafum sing asi Manipur State ki makha da administer tawmi haina mayek sengna palli kumja 1963 amadi kumja 1979 gi court judgment sing da lamdam asigi chingi mafum sing da laiba lam amadi umang sing da state ki authority recognize tawbagi mami tari Uki group singna Manipur gi chingi mafum kya bu makhoi ancestral lamni haina claim tawiba adusu Kokomina challenge tawduna Uki group sing asi ayamana colonial era gi matamda lamdam sida khondakibani haina phongdoki terol aduda Kokomina India lenga ke Ministry of Home Affairs da taksil aduna Manipur da laiba Uki group sing asina ancestral lamga mari lenana claim tawiba wafam sing asi warika ona tainaba miyam bulana lamjing naba honaba claim singi haiduna gari gumba India lenga na Uki group singi asi gumba claim sing asi achumbani haina lauba tarabadi natragana makhoi yufam yaudaba demand singda ayaba pithokiba tarabadi thong aduna Manipur gi territorial integrity chauna singal pa yai hari mapalam gi pauga Nitish Kumar na governor Arif Khan ga unakre Tejib Yadavpu opposition gi luchingba oina khankre Bihar gi chief minister Nitish Kumar governor Arif Muhammad Khan ga ngasi Rajbhavan da unaduna wari sanakre wari sabaduda Nitish Kumar na hojik lariba Bihar assembly asi thasi gi taramapanda dissolve taunaba haijakre Bihar gi anuba ADA gi lengak asi thasi kunda Gandhi Maidanda wasak lorba yai hainari Nitish Kumar na amuka chief minister oina wasak lorbadi kumja 2005 tagi hojik fawbada chief minister oina tararak wasak lorba misak oigadori bani hairi anuba lengak wasak lorbagi thoramda prime minister Modi yauna NDA gi union minister amadi BJP na lengak paiba state kya gi chief minister sing saru yagadori anuba lengak sembaga mari lenana ngasi Nitish Kumar na chair logduna cabinet mifum pangthoki cabinet mifum aduna ayaba piduna Nitish Kumar na governor gi manakta chatuna tha asigi taramapanda assembly dissolve taunaba haijakibani assembly dissolve tawra matamda Nitish Kumar na governor da resignation gi chairol pisinduna anuba lengak semba state claim tawrkani hajanari masigi mangoina NDA legislature party gi luchingba oina Nitish Kumar bu khanna thorangsu loikre hairi nakal amromda Rashtriya Janata Dal gi luchingba Tejib Yadavpu Bihar gi opposition gi luchingba oina khankre assembly amada opposition gi luchingba ama oina recognize tawbasi mikhalda opposition party amana punba house gi seat masing chada taragi tangda phangdabani haina lairi handak pangthokiba Bihar gi mikhalda RJD na seat 15 da mai pakibani seat chaniga nifu humdoi gi chada tara haibadi seat 15 phangba ngamlabani na Tejib Yadavpu Bihar gi anuba assembly da opposition gi luchingba oina sakhanglagani haina hairi chereksida congress amadi opposition party kyana election commission da onchinduna Bihar mikal gi result adu BJP amasung NDA na chauna mai paknabagi damak commission asina mateng pangkibani haina phongdok pagalona na congress gi luchingba kyana mikal asida BJP na hadarkiba Miret chada chamagi manungda chada marfu hena mai pakpa haibasi mikal gi puari da amuk da thokidri masi thajaba yadaba result ni hairi amaromdana Assam da African swine fever sandorpatagi oksing district lana puthokosin tawba thingkre Assam da African swine fever pakatnana sandorpatagi oksing district lana puthokosin tawbagi thabak Assam lengak na thingba thamkre tahi asigi January thadagi hawduna Assam da ASF ki case lepalaitana hengalakibani hawji phawbada authority singna ASF ki epicenter chaniga mawdraga taret masak khangdok ngamkre haibasi gi manungda epicenter mafuga mari di mamang tha khangtamak tada khangdok ngamkibani Assam da sandorgiba ASF asi ayambana Kamrup Demasi Lakhimpur Sibsagar Darang Jorhat amadi Dibrugarh district singdani district lana oksing puthokosin tawbagi thabak thingkibada natana hariba district tare asida Assam lengana district manungda ok puthokosin tawbagi thabak athingba thamki masida natana makha taba order thokriba phawbada district sing asida ok yonba thingkre hari Rakhine State da Arakan Army gi ambush da military hunda gi lami kunfra hatkre Arakan Army na military hunda lami gi mathakta lumduna landa chathakibada hunda lami kunfra sikre haina local military na phongdokre hunda lami singna Rakhine State ki Kakfiu township ta changsilakpa matamda hokiba thang numita Arakan Army na lumduna landa chathakibani hairi China gi mega project ya laiba Rakhine State ki
Kakfiu Township ki manungda leiba military khudum chansinaba chansiliba thaing chungtung belda hunda lami amasung Arakan Army gi marakta chawna khutthoknaduna lakibani Arakan Army gi fighter sing aduna Minping village dagi haidokra matung mine bomb kaya pumduna thamlomkibani adumakpu mine bomb sing adu hunda gi lami sing aduna lakthokla matungda mapum aduda changsinbada khudong thireroi haibagi wakhalonda changsinkibada AA gi fighter sing aduna nongmai kapa horkibani military hunda gi lami sing aduna township aduda changsilaktuna group photo ama namnaba thorang toringaida Arakan Army na overkolai sing paiduna landaba horkibani Arakan Army gi landa aduda lami kontra siki haina thamlokpagalona sikibasing adu ayamana landmine pukhayaktuna sikibani landa aduda aso open hengalakpagi thajabasu lei hairi Video asibu paudumada soiki lankiba yawabasu ngakpigani amadi channel asibu subscribe tawbigidamukta thagappa phongdoksari tung koina miyamgi siba tawba ngamba oijage